Tasheng na ngại. Boy ano to tuloy to ubo. Hello, welcome guys. Mayam ngasi ko hambiramani agi thamne yeng. Ngasi video si kari video ro hai matam da ma dakang nei pia gi luhong mun ne ba. Ado ai se jing moi pasoi gi jaga sangsile ado gari ai di gari machak sale. Gari machak sale ado moi gi salam yoksle. Ado horen da ka pia hoi ro ga moi gi luk sing no yi ko la ge. Mayam ko yo ta ko ra ge ko. Ya mi ore ko. To no ba to re. Okay, boss, come on. Lo. Oh, pull it. Okay. Nang yam tong sini kan? Ko, batak teki. Dala ba? Aspran lu semua lam le mi kan ti. Es. Bisa dah bro. 여기 luhong bai kim nam ni ra bano je. Okay. Sini sang kita wa ba. Sini nabi mi sabai pong me ba. Ya ko. To som de som dau le. Ni te sang kita wa ka. Kai te ko. Ya. Ani nam. Ya. Kana no le mi si da. Hi, mister. Ai. Mister boy. To. Agoi gari sat ka tore. Ni mga gari di tin nai re. Mayam agoi ji lokong bagi thoye ko. Gari chana ba hore. Ai ga ngasi khoi mu ne. Tau sadan da khoi punna tomna. Ba yo ba. Lấy mâu ở đây cái nào nó đã cắn là thôi đi đây thôi nào nào chắc rồi xong rồi bùa gì mà mang đồ khối nào thôi còn pin đi bùa đó à đi ngàn đồ khối nào thì thấy gì cũng cắn bơ ai ra đâu thôi thì cái nào bùa đi cái thầu dân gì vậy cái đó bùa chắc chưa ai có đâu này bùa mang thôi chắc này có khối mười đi blog sẽ phát đâu được cái gì nữa vậy hꯧꯖꯤꯛꯁꯦ ꯁꯥꯔꯛꯂꯦ ꯏꯪꯊꯝꯊꯥ ꯂꯣꯏꯁꯤꯜꯂꯦꯕ ꯑꯥꯗꯒꯤ ꯁꯤꯅ ꯑꯗꯨꯝ ꯇꯨꯝꯊꯠꯂꯛꯏꯗ ꯉꯁꯤꯁꯦ ꯑꯩ ꯈꯔ ꯊꯦꯡꯅ ꯌꯧꯔꯛꯈꯤꯕ ꯉꯁꯤꯁꯦ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯦ ꯁꯨꯝ ꯇꯥꯔꯣ ꯑꯥꯗꯩ ꯂꯥꯛꯄꯒꯤ ꯆꯣꯛꯊꯩꯔ ꯀꯩꯅꯣꯕ ꯏꯪꯉꯦ ꯍꯧꯖꯤꯛꯀꯥꯟ ꯑꯃꯨꯛ ꯏꯪꯉꯦ ꯑꯃꯨꯛ ꯁꯥꯏꯌꯦ ꯃꯌꯥꯝ ꯁꯒꯣꯜꯕꯟ ꯌꯧꯁꯤꯜꯂꯛꯑꯦ ꯐꯥꯎꯕ 찾는다 이거 누가 이노 요라 사람들 요리 매하면 요 비디오도 우베가 시리 안 찍는 녹색 얘네 해봐 요슬레 매야 무슨 볼 요슬레 이거 나 돈 줘요 얘가 이렇게 안 따로
ꯃꯁꯤꯗꯤ ꯑꯩꯒꯤ ꯅꯨꯃꯤꯠꯅꯦ ꯀꯥ ꯇꯧꯔꯒ ꯅꯥꯀꯪꯂꯦ ꯅꯠꯇꯦ ꯂꯣꯛꯇ ꯅꯝꯃꯒ ꯅꯝꯃꯔꯣꯏꯗ꯭ꯔꯣ ꯑꯁꯦꯡꯕ ꯚꯤꯗꯤꯑꯣ ꯈꯪꯕꯅꯤ ꯀꯥꯏ ꯂꯩꯔꯦ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯏꯇꯥꯎ ꯕꯤꯔꯣꯟ ꯁꯤꯗ ꯂꯩꯔꯦ ꯇꯥꯇꯣꯟ ꯕ꯭ꯂꯣꯛ ꯀꯟꯅ ꯇꯧꯊꯔꯤ ꯏꯇꯥꯎ ꯔꯇꯟꯁꯨ ꯀꯟꯅ ꯋꯥ ꯉꯥꯡꯊꯔꯤ ꯇꯧꯔꯤꯁꯤ ꯃꯁꯤꯗꯤ ꯏꯃꯥꯟꯅꯕ ꯍꯌꯦꯡ 이만ꯅꯕ ꯄꯨꯜꯂꯣꯏꯕꯅꯤ ꯀꯥꯟꯅ ꯃꯨꯗꯣ ꯄꯨꯔꯥ ꯄꯨꯔꯥ ꯊꯛꯆꯤꯜꯂꯦ ꯑꯩꯁ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯦ ꯃꯅꯨꯡ ꯂꯥꯛꯀ죠 ꯑꯩꯅ ꯌꯨ ꯊꯩꯅꯦꯕ ꯌꯥꯕ꯭ꯔꯥ ꯕꯦꯟ ꯑꯩꯁꯨ ꯂꯨꯍꯣꯡꯗꯧꯔꯕꯅꯤ ꯅꯨꯡꯉꯥꯏ ꯐꯣꯡꯗꯣꯛꯆꯦ ꯀꯥꯟꯗꯩꯗꯤ ꯌꯨꯗꯨꯕꯨ ꯍꯥꯏ ꯊꯣꯛꯆꯤꯜꯂꯦ ꯖꯤꯠꯕꯣꯔ ꯂꯩꯁꯤꯜꯂꯛꯑꯦꯀꯣ ꯑꯩꯈꯣꯏ ꯖꯤꯠꯕꯣꯔ ꯖꯇ꯭ꯔꯥ ꯇꯧꯕꯒꯤ ꯀꯟꯅ ꯃꯌꯥꯝ ꯂꯨꯍꯣꯡꯕ ꯂꯥꯛꯑꯒ ꯕꯣꯔ ꯂꯩꯇꯦ ꯕꯣꯔꯁꯤ ꯖꯒꯥ ꯑꯃ ꯄꯨꯔꯥ ꯕꯦꯔꯥ ꯀꯥꯔꯦ ꯌꯥꯗꯦ ꯕꯣꯔ ꯀꯟꯁꯤ ꯕꯣꯔ ꯀꯥ ꯆꯠꯂꯕ ꯕꯣꯔ ꯂꯩꯔꯝꯗꯦ ꯃꯁꯤ ꯕꯣꯔꯁꯤ ꯕꯣꯔ ꯂꯥꯛꯑꯦ ꯑꯩ ꯀꯃꯥꯏ ꯚꯤꯗꯤꯑꯣꯔ ꯕꯣꯌꯥ ꯚꯤꯗꯤꯑꯣꯅꯤ ꯍꯥꯎꯋꯦ ꯅꯪꯅ ꯂꯩꯕꯁꯦ ꯑꯩ ꯍꯥꯎꯋꯦ ꯑꯁ ꯋꯥꯁꯛ ꯀꯥꯏ ꯄꯥꯝ ꯖꯥꯒꯦ ꯅꯧꯕ ꯂꯩꯕꯁꯦ ꯍꯥꯎꯋꯦ ꯗꯥꯏꯔꯦꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯁ ꯌꯦꯡ ꯆꯥꯔ ꯈꯪꯅꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯅ ꯕꯣꯌꯥ ꯌꯥꯝ ꯍꯣꯠꯅꯖꯕꯅꯦ ꯃꯥꯏ ꯆꯦꯅꯦꯜꯁꯦ ꯀꯥꯕꯁꯤ ꯀꯥꯗꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯈꯣꯏꯅ ꯀꯥꯡꯒ ꯕꯣꯌꯥꯅ ꯂꯩꯔꯒ ꯆꯥꯕꯁꯦ ꯍꯥꯏꯇꯥꯔꯦ ꯍꯥꯎꯋꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯗ ꯃꯥꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯤꯕꯁꯨ ꯂꯣꯏ ꯍꯥꯞꯄꯛꯀꯅꯤ ꯊꯥꯖꯩꯀꯣ ꯉꯁꯤꯒꯤ ꯕꯤꯜ ꯀꯌꯥ ꯇꯥꯔꯝꯒꯦ ꯕꯣꯌꯥꯅ ꯀꯃꯥꯏꯅ ꯄꯤꯈꯤꯒꯦꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯂꯣꯏꯕꯗ ꯎꯁꯜꯂꯛꯀꯦ ꯌꯥꯎꯗꯦ ꯇꯧꯔꯣꯏ ꯀꯩꯅꯣ ꯑꯗꯣ ꯍꯥꯏꯌꯣ ꯑꯁꯤ ꯃꯗꯝ ꯍꯥꯏꯌꯣ ꯂꯣꯏꯅ ꯍꯥꯏꯐꯦꯠꯇꯪ ꯍꯧꯔꯛꯄ ꯇꯥꯛꯄꯤꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯪ ꯇꯥꯛꯀꯣꯕ ꯃꯈꯥꯗ ꯃꯥꯅ ꯈꯥꯏꯒ ꯑꯗꯨꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯣꯔꯦꯟ ꯄꯩꯁꯥ ꯄꯤꯕꯒꯤ ꯃꯇꯥꯡꯗꯣ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯑꯁꯤꯡꯕ ꯄꯤꯗ꯭ꯔꯤꯕ ꯂꯣꯠ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯂꯣꯠꯄꯗꯤ ꯑꯗꯣ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏ ꯀꯛꯄ ꯌꯥꯗꯦꯕ ꯑꯩꯈꯣꯏꯗꯤ ꯏꯇꯥ ꯀꯨꯝꯃꯤ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯅꯪꯗꯤ ꯀꯥꯎꯟꯇꯔꯗ ꯍꯦꯛꯇ ꯁꯠ ꯊꯣꯛꯂꯛꯑꯣ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯇꯥꯃꯣꯅꯤꯒꯤꯗꯤ ꯔꯤꯁꯤꯞ ꯄꯦꯃꯦꯟ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯆꯥꯄꯣꯠꯁꯦ ꯃꯌꯥꯝ ꯂꯥꯛꯈꯤꯅꯤꯕꯀꯣ ꯁꯤ ꯄꯨꯝꯅꯃꯛ ꯕꯣꯌꯥꯅ ꯉꯁꯤꯗꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯕꯣꯌꯥꯅ ꯄꯩꯁꯥ ꯄꯤꯕꯗꯣ ꯖꯤꯄꯦꯗ ꯄꯤꯕ꯭ꯔꯥ ꯀꯦꯁ ꯑꯣꯏꯅ ꯄꯤꯕ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯖꯤꯄꯦ ꯇꯧꯔꯝꯒꯗ꯭ꯔꯥ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯩꯗꯤ ꯕꯤꯔꯣꯅ ꯇꯁꯦꯡꯅ ꯉꯛꯑꯦ ꯕꯣꯌꯥꯅ ꯇꯧꯊꯣꯛꯏ ꯃꯇꯧꯗꯣ ꯎꯕꯗ ꯍꯥꯕꯣꯏꯒ ꯄꯤꯖꯩꯌꯦ ꯑꯁꯦꯡꯕꯒꯤ ꯌꯦꯔꯨꯝ ꯍꯥꯞꯄꯣꯏ ꯍꯧꯒꯦ ꯍꯦ ꯅꯥꯕ ꯅꯪꯅ ꯅꯝꯃꯦ ꯑꯗꯨꯒ ꯕꯣꯌꯥ ꯂꯩꯃꯤꯁꯦ ꯃꯃꯨꯠ ꯃꯄꯥꯗꯪ ꯁꯤꯗ ꯆꯥꯒꯦ ꯆꯠꯂꯤꯌꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯣ ꯑꯩꯗꯤ ꯆꯥꯗ꯭ꯔꯤꯀꯣ ꯆꯥꯔꯣ ꯆꯥꯔꯣ ꯇꯟꯅꯕꯗ ꯑꯩꯅ ꯍꯩꯅꯗꯣꯏꯁꯦ ꯃꯌꯥꯝ
ꯊꯔꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯤꯗ ꯆꯨꯞꯅꯕꯤ ꯃꯤ ꯕꯤꯗꯨꯅ ꯃꯤ ꯕꯣꯌꯥꯒꯤ ꯊꯔꯣꯏꯁꯦ ꯁꯤꯇꯥꯒꯤ ꯆꯥꯃꯁꯨ ꯊꯥꯔꯨꯁꯤ ꯄꯥꯏꯗꯣ ꯕꯣꯌꯥꯒꯤ ꯊꯔꯣꯏꯁꯦ ꯍꯧꯕ꯭ꯔꯕ ꯕꯣꯌꯥꯒꯤ ꯊꯔꯣꯏꯁꯦ ꯍꯧꯕ꯭ꯔꯕ ꯕꯣꯌꯥꯒꯤ ꯊꯔꯣꯏꯁꯤꯗꯤ ꯁꯥꯊꯤꯅ ꯍꯥꯎꯔꯦ ꯆꯨꯞꯇ꯭ꯔꯤ ꯀꯩꯀꯩ ꯆꯥꯅꯤꯡꯉꯤꯒꯦ ꯑꯇꯣꯞꯄ ꯕꯣꯔꯥꯕꯨꯗꯤ ꯂꯥꯛꯑꯦ ꯑꯃꯁꯨ ꯂꯥꯛꯑꯦ ꯕꯣꯔꯥ ꯂꯥꯛꯑꯦ ꯕꯣꯌꯥꯒꯤ ꯁꯣꯔꯣꯕꯅꯤ ꯃꯤꯡꯂꯣ ꯑꯩ ꯈꯪꯖꯕ ꯑꯩ ꯈꯪꯉꯦ ꯀꯩꯗꯧ ꯈꯪꯉꯣꯏꯗ ꯄꯥꯔꯇꯤ ꯑꯩ ꯀꯧꯔꯒꯦ ꯑꯁ ꯇꯥꯗꯕꯩꯅꯦ ꯀꯪꯂꯩ ꯄꯤꯌꯥꯔꯤ ꯌꯦꯡꯕꯗ ꯅꯣꯛꯄꯗ ꯌꯥꯗ꯭ꯔꯦ ꯀꯌꯥ ꯀꯨꯏꯔꯦ ꯂꯥꯛꯄ ꯃꯅꯥ ꯀꯨꯏꯔꯦ ꯑꯣ ꯀꯩꯅꯣ ꯐꯤꯌꯦꯡꯁꯤꯕꯣ ꯀꯩꯒꯤꯅꯣ ꯐꯤꯌꯦꯡꯁꯤ ꯃꯉꯥ ꯑꯩ ꯁꯦꯝꯃꯒ ꯂꯥꯛꯑꯣ ꯇꯥꯏꯅꯤ ꯀꯔꯝꯕꯅꯣ ꯃꯣꯏꯅꯅꯦ ꯃꯣꯏ ꯇꯥꯅꯕ ꯐꯨꯒꯦ ꯇꯧꯋꯦ ꯅꯥꯕ ꯕꯦꯔꯥꯅꯤ ꯅꯥꯕ ꯃꯣꯏ ꯁꯥꯏꯁꯦ ꯑꯁꯦꯡꯕ